ngasi phongkibase phongsing amasum thokiba thodo wathok dagi maruibi I pausing lokhosaraga Manipur top channel gi maikei dagi myam thamjigi ahanbada hoyeran pawdu phungba pawma BJYM gi president gi mathakta case register Toubra haina Congress na Hangkhre Manipur Pradesh Congress Committee gi Legal Department gi Vice Chairman MD Ravi Khan advocate na BJYM Manipur gi President Monoharmayum Barish ki mayokta Congress ki General Secretary Administration January 3 English ngani kungani toida City Police Station ki Officer in charge ta file tokiba complaint report adu gi matungina FIR case register torabadi case adu gi akupa warul sing detail PBO haina RTI gi kuthang na application na file tokre MD Ravi Khana right to information A ki makhada application adu ngarang Imphal West District Police ki ASP gi State Public Information Officer ASPIO da pishin khibani haidi loinana karigumba RTI gi khuthang da taliba information sing asi ASPIO gi office ta phangdrabadi application asibu RTI Act 2005 ki section 6 clause 3 ki makhada mari lenaba public authority da forward to bio haina su phongdokhi haidi Maki application haduma ngarang SP Imphal West ki maikei digi mari lenabi staff amana official oina receipt tawki suhaidi atopa pawmana sexual harassment ga mari lenan school management committee ki member fare masagi sei taragatre surabi nupi masa mabu sexual harassment chathaki dama maki school gi management committee ki member ama police na fare haina numaiju numita official amana phongdurakli masagi sei yankai gumdoi suraba Pradeep Elais Bali kauba Kanjawala da leiba equis adu local Adami party MLA amana phamadu hapkibani Deputy Commissioner of Police Rohini Pranab Tayal gi matungina victim aduna mag Delhi gi Kanjawala da leiba Sabodaya kaina Vidyalaya da tamli haina phongdokhi GP na makhata na phongdokhi bada MLA na appoint tawkibi school gi SMC member Pradeep Elais Balina nupi masa adu gi mobile da fazadaba message kya tharaki amasu nadai sa da bu wafung kya hawdorakhi Police na IPC ki section 354A amasung Proxo ki section 2F ki makhada FIR ama register tawkibani makasa tharak foina sanaleba poksi da phongba topa pawmana Akhilesh Yadav ki MLA da wall thugai bi ki case pankhre government college ama sabada phataba masak sijnabadu samjawadi party MLA Dr RK Barma na puthokibagi dama atai miyoi kharaga loinana makpu Pratapgarh district ki Kandai police station na case pankhre Raniganza Assembly Constituency ki manung laiba Sibasat khunda sagatliba Engineering College amagi wall adu thugai haiduna MLA du ki mathakta maral sirakre Government Engineering College adu saba farm adu gi project manager Muhammad Insaf na wakalakpadi gi FIR adu thangalakibani haina Pratapgarh Superintendent of Police Atyapal na sinumaizu numita PTI da haiki Dr. Barma na maki sokat pasinga loina na irai nimita construction maphamadura laki amasung wall adu thugai badigi makpu thingba worker singa duda hard kaniki hanki haina Muhammad Insaf na magi wakat adu haki Engineering College adu gidamak sejinari ba masak matu madura chauna corruption tawre hairaduna irai nimita Dr. Barma no maphamadura yingsin balaki maphamadura luhongbugi thoram yauna ba mahangna sakhi dubu college building adu sabada phataba masak matum sejinari haina khunja singdagi wakat singlakpadagi magna maphamadura yingsinna na sakhi magna maphamadu yauraba amasung wall adu da khajiktang illubuda wall adu ningkhai ki amasung madu social media ra thadoknaki ba video adu da su uba phangani haina magna ki College adugi wall sing adu sabada cement gi mahota laingoi oina sijinaki District Magistrate aduda thangatki ba mahaki wakat aduda Assistant Engineering adu construction materials amagi sample amapuki amasum madugi examination gi damak thaki Samjawadi President Akhilesh Yadav na thawdo adugi matang na tweet tawraduna irai namita BJP gi lenga manungda sathariba corruption angakpani Engineering College sabada cement yaudana check sing adu salli haikhen su pawsna phongdorakli Makasa tharakpoina naharol gi thaudang poksi da phongba to pawmana mayek ki arepa ma leitriba phawba sel yek ta hapiganu ikal hauki bazun kungomdoi da Manipur gi poksi ama India gi anoba sel yek ta Manipur gi mayek soidana yawgani haina phonglakpa wafamadagi matangda Kanglei Park EP mayekan maluf ikal gi makhedi gi thagalakli loinana MP gi wafamadada ikal na haining libadi matam amagina Kanglei Park hojingna Manipur haina mingthol pibiraba khangnaraba kaubiraba lamdam asigisu malemgi atop furuk kangluk singna masai goiba mayek amadi mirol lainabagum Kanglei lamdam Kanglei Park asigisu mayek laijai
MP na phungdokibu wafam asidi Kangleisa Salaisa Mitei Furuki amadi Iyek Irol Inat amadi Furupu Nungshi haibu utpani Masigidama MP bu ikalgi meketi ki thagat phungdoi adubu haukiba mamang se English ngani ga kunga matu gi December taraga nipan hauji hauji sanariba Kanglei paklam da masigi mayik ni hariba mitei me kunga tere asi paliba lenga sida miyeng sangbiu amuk hana review tawbiu hain ikalgi meketi gi sirol pisinduna haijaba sulaikre laisem ngai digi leijarak laba madi akhang ahi kiana lepna khraba Kanglei yek mitei mek taraga nipan wa koklon hilel thilel salai ima ilon pukoki matung ina asibu marufongna muthana bu khona duna aran ma kya hapsinduna mati leijaramba yaujaramba kaya lauthokpaga loinana mayekya gi masakbu semdok semjin dauduna akhangai khra amadi mitei malasu natre happy yaraba mioi kya ga manaduna lauthunaraga nampu safuda Kanglei yek mitei mek taraga nipan si semdok sadoki amadi Kanglei miyam da mayek kunga taret oina khusinaki adubu ikal na haukiba mamang se English ngani ga kunga matugi December taraga nipana matamdugi pan kiba Kanglei lenga aduna yaduna approve tawkraba sibu amuhana review tawbina ba haijaba lekre aduga wapu masibu Kanglei lamda masigi miyoi khutingda yaunana ba haiduna lamda masigi pausi kya ra phone ba hapna ba press conference amasu phangki tawbudabu paliba Kanglei lenga asina su pakhum amata pibiraki di amadi pausi ayambana su hablakidi masigi oithokpa yapu maram sikari oiribano haina khanbada lamba phangde lana asum chakhiduna tungi mirolna mapa mama masa khangdraba lamza amagum lehaugadaba amadi malemgi miyam lakta ikai phiruk khunggadaba asengba asumba mayek adugi arepa khangdriba makhai seliekta hapagi khongthang asi tapthabiyu haina Kanglei lenga amadi MP gi mafamna thamnakli loinuna lebak miyamnasu wapu masibu khandabina ba amadi yek irol bu kanana ba asetpa warep lawbiyu haina ikalgi general secretary mitei khumancha ngakpagi sirol amana sufung dorokli makhasa tharak poina topa maroiba paukrana mamang da mai amukta phangkhidriba NDA gi presidential candidate Draupadi Murmu gi khuld ahan boina mai phanglagani mamang da electric amukta phangkhidriba July taragani pana pangthokadoriba leba sigi president mikhalda NDA gi presidential candidate oiriba Jharkhand gi former governor Draupadi Murmu gi poknafum lamna moiriba Uparbed khulda ahan boina Odisha government mai pinana electric posting yungba hokre khul asi sanglaba sai kya electric karino haiba khangdana mamlaga lakhibani Odisha government mai pinaba thorang toriba Uparbed khul asi Draupadi Murmu pokiba mafam oirabasu sai kya gi mamangdagi Uparbed khuldagi kilometer kulom salaga leiba Rairanpur municipal town the whole like Kusumi block ki manungsana ladiba Uparbeda Kulasi Punamiyo lising Gasawarum lake Uparbeda Kulasida Badasi Yamasum Dungur Sai Haina to one Kulmasani Kaidok Lagalay Badasi Kulasidi Mapung Fana Mai Fangli Dungur Sai Hariba Kulasida Yum Taragamari Lake Hariba Kulmasa Singasi Fabu Mai Fangri Maramaduna Kulasi ngasi forward numidangi matamda kerosene lem thalaga lady Kulasi the lady bamuying mobile phone paibiyawi adubu SARS taunaba kul adudagi kilometer amarom salaga local muying yumda sanglagatawi Draupadi Murmugi Masimanawi Masa Biransi Narayan Tudu Hauzi Kulasi the Maki Luna Masumasa Niga lady Biransi Luinabina Pausi the Funduki Vida Dungur Shahi Hadib Kulasi electricity Fanganaba Odisha government ki Mari Lenavas in the Karak Hana Haki Lady Adubo Nazi Power Tabo in a Pantokte Draupadi Murmuasi Festival Matana Kulasi the Laglavasuma Yamaki Wafamasi Mawanda no Mata Haidi Adumapu Draupadi Murmuna NDA presidential candidate oina nomination file Tokrapamatung Odisha government Kulasi the electricity Fanganaba war footing the electricity pole Jungba Masum transformer Kinbegi Tabak Yamnakan Satari Tata Power North Odisha Distribution Limited ki official amasum workers singna Uparbeda khulda electric pole yungna balebak taunaba machine electric pole amasum transformer sing pudura mai phongan yam kan sokonari masam maming takthokning da official amana phongdorokibada Dungur Sai Hariba Kulasida Yum Lady Singadu Forest Land the Saba Webana Nasipa government ki make electricity pina Vakonadabani government ki make Kulasi Mamduna Lehengi Atamnana Tabak Tabunate Kulasi Forest Land Oivana Masigi official clearance Palaga Labini Hansu Paus na Fundurakli
loisilakpoina topa pawmana malemgi ahum suba lanjau thopa tarabadi London da hana bom thadagani Vladimir Putin section warol pikre kariguma malemgi ahum suba lanjau thopa tarabadi London da ihan hanboina bom thadagani haina Russia gi president Vladimir Putin gi maikei gi section warol piraduna phongdokre Russian State TV da Moscow Defense Committee da yauriba MP Gorolyov na hakibada NATO gi Baltic state members singda full scale Landa sinba yabigi mong matau singadu sandokna taktuna hakibada aikoina yegnabigi space satellite ama ahanboina air operation ohelaga thagatnaba honaki malemgi hum suba lanjau thulakpa tarabadi Russia na London ihan hanbo oiba bom thadagani aikoina anti missile defense system amadu mathau pangthokpa ngamhandana bo honagani makoina Warsaw natragana Paris ta lana si hekta khut thaba yabanati ahanboina khut thagadabadi London ni haki haidi President Putin gi ally gi threat asi Russia na Ukraine sa thariba lan si thamanga phajilaklabani machina western gi maikedi su sokthapa pokle UK gi Prime Minister Boris Johnson na section world period no hakibeda housing tholiba conflict asina maram oiraga economy gi oina khudong sadaba mayuknare Ukrainian singbu machina fataba ma oina oholakpa yabagi phibam da lairi Kigali da High Commissioner Residence da hakibeda masi yamna aruba mani sana thana basinja ki mamalasu wangkhalakle mipum khudimang nasu masida miyeng singsilakli malem gi leba kyama nasu Europe ta thukli balana si maram zadwa lani miyamna Russia gi miyok sapsaba phirep lawraga thingnabagi tangai fadaba adu lairi President Vladimir Putin hakibeda Landa sinbagi thawong singa sina Westpu Kaliningrad boycott tawna ba khangali Russia gi simi enclave oiriba sakta mamani Lodiana madi Poland gi marakta Russian semi enclave lai Putin section world pi kreanisu pawks na phongdorakli Putin section world pi da duno hakibeda Western Europe na power supply gi oiba thabak thawong singmu yengsili ahum suba tangka ki oina US na Western Europe ki sarukta sana thakna ba sinja amade electricity yaudana mataw kram na leiba ngamgadoribano haibasini masi yamna aruba thawramani Putin gi ally singa si Russia gi lan thamanga rom surak pasida threat ki wapum adu lakhibani haina sufongdoki UK gi Prime Minister Boris Johnson amade France gi President Emmanuel Macron singbasu Ukraine shakti leiraba Russia gi lanmi sing lanthengna ribasida athuba matam lan kusukulai sing pisinbagi tangai fadaba leiso haidi hauji koina de mem paw simatang se lusinjarage and thank you